Ngairan numida wairam phongkiba kangla paudagi maruoiba pau khara khangachadraga miyamda khudo tamjike ibudau thangjing range da khausi chang haina khangnaba kuki jo furufki anoba khulla ama narolda tasilamlei kumja lising aniga sumna kungomdagi me ahumdagi thoklibe irang asigi khodong chaba lauraga Churusamba district henglep subdivision akorba ibudau thangjing range da khosi chang haina khangnaba kuki jo furufki anoba khulla ama narolda tasilakhrei Hiram masigi matangda phagoksa ikhagi khunja singdagi phangba report amana hai khojijang hairiba khul asi mamangai degi lairappa khul natte khul asi kumja lising anige subna kungomdagi me ahumdagi haukibi ranga sigi khudong saba laurwaga sengbalakki bane Google Map ta yengbada hairiba mafam asida yum kaya marum taba thengnare mafam asi kumja lising anige subna kunguni thoigi Google Map ta di yum tabagi khudam changdam amata phangdei Mafam asi Churusamba district ki henglep subdivision ki manung chana leiba mafam nei khojijang hairiba khul asigi kha thangbada palian haina khangnaba pat macha ama lei pat asigi manakta yum ama ani di chahi kaya gi mamangdagi leirakte adubo handaki irang manung asida pat asigi awang thangba sarukta khojijang hairiba khul asi nangna sengbalakpane nangna sengbalakliba khul asi phogawcha ikhai awang laikai degi mayek sengna uba phangi Irang asi thoktringai gi mamangdagi palian hairiba pat asigi mapanda leiba oyok sing phogoksa ikhagi khunja singna leiraga sing yanaba chatnarame matam ajuda khausi chang hairiba khul asi leiramde matau asumna thangjing singgi atopa manung hanjinba mafam singdasu lengangna masak khangdaba khul kaya marum leirangbani haire asumna kadaidagi lakpano khangdaba mayoi kaya changlaklaga khul tasilakliba asi matam chana thingaudrabade ngasi Manipurda yerau furupsing amadi mitop miancha sing anigi marakta irang asi tholakpane maram aduna India lengangna hiram asigi matangna thigapiduna mitop khandopiyo haina phawsa ikhai khunja singna phongdorakle phawsa ikhai awang laikai digi masagi chai humpuguni parom suraba nongthomam santi kauba ahala mana press phongdorakpada ibudau thangjingi saru ama oiriba palian pat mapanda yum ama ani chahi kayagi mamangdagi leirakhe Aduba handak lan manung asida khauchijang haina khangnaba anaba khul ama tasilakle asuna kuki singna ibudau thangjing sing asi lamai thaduna koktholaga khul kaya marum tasilakli asi lengangna yengsinbiu haina mahakna makhata na phongdorakhe makhata rakpa pauda KSO Delhi ge president Delhi police na kokhaikhrei Kuki student organization KSO Delhi ND NCR ge president Pogjaw khub goite wahang pahong tong na nga se Katrabaya pa New Delhi Police Station na kakhot kre haire press na phangba paw amagi matung inna Delhi Police na pogjaw khub goite Katrabaya pa New Delhi Police Station da ngasi ayupung tara taba matamda laknaba mahak masada ay bacharol ama thaduna khangan ki haire Delhi Police ki maikaidegi pogjaw khub goite da thakiba ay bacharol aduda BNS lising anige sumna kungomdoige Section 223A ki makhada tha asigi mapalda Katrabaya pa New Delhi Police Station na register tawkiba FIR number 0017 lising aniga sumna kunga mga ge investigation ga mari lanya na pagkausak puite police station asida kakhotpane maram aduna pagjaw khub goite mahasa ngasi ayupung tara tabada police station asida lakadabani haina palle lonya na tungda lo kai ba thabak tawduna ba akanba wafam yawba Directive tara illaga sakadabane haina su khangan ki haire karigama mari leinaba authority na hariba singa si indabatarabade logi matung ina mahak phaba punba yawba yai haina chero aduda khangali haire makha tarakpa pauda Cabo Valley gi matangda Myanmar na state government na draga union government da compensation pihengadabane laisemba Myanmar na Manipur da Cabo Valley amupirak nabagi mathau taba thabok lokhatnaba amade Panduna lairiba compensation ge sempham state government natraga union government da Myanmar na pehangadabani haina Rajya Sabha ge members na jawalai sembane parliament taksingkrei ngasi phamkiba parliament mifam ge zero award da Cabo Valley gi matangda tongan bawafam sing pukhaladuna MP ningthausana jawalai sembana hai kumda lising masamapan yangkhai ge homdo ge March ahumda India gi prime minister oiramba Jawaharlal Nehru da matamdagi Myanmar gi Prime Minister Anuga loina Manipur da mifam ama pangthoklaba matung Cabo Valley ase Myanmar da khudol oina pithoki
Matam amada Brahma haina khangnaramba haujiki Myanmarda pithokiba Cabo Valley asi square kilometer 22210 park chawba aduki matik pothok leiba amadi lehau faba mafam amani Cabo Valley asi maning makha tamna ningthau pamba leba ama oiramkiba Manipurgi saruk ama oiraga lakhi Cabo Valley Myanmarda pithokiba adumak Manipurgi puarida khwaidagi lebak thiba numit ama oina ngasi chu miyamna launari Maramdi thawung adu chathakhiba matamda India ge parliament natraga state lenga ki ayaba amata laukiba leite kumjali singama chani pan kunga taruki entry of yadavu gi leiriba chana kanglon sing Jawaharlal Nehru na ikai kumna ki de kumjali singama chani pan kuntraga mari gi Cabo Valley agreement gi matung inna Cabo Valley gi compensation oina Myanmar na matamdugi Manipur gi ningthau gambri singada tha khudingi sika chawnga gi sempham piba haina yanakibani Hariba sempam adu kumjali singma samapon nipuga mapan phawbodi Myanmar na Manipur da thiraklamki Lonina kumjali singma samapon nipuga mapalda Manipur na India da tinkraba matungda compensation gi sempam adu kumjali singma samapon yangkai humdoi aduwai phawba government of India da piraklammi puari gi wadi singbul sing amata nainaramdana Jawaharlal Nehru na puthok leikraba Cabo Valley Myanmar da pithokhibani Puarigi chauraba asoiba asina maram oiraga Manipurgi miyamna Nehru amadi Congress Party bu kaidawnungda ngakpiba ngamloi Myanmar na Cabo Valley Manipurda amu hando hannaba oithokpa yaba thabaksing yengsinbiyu natraga panduna leiriba compensation ge sempam state government natraga union government na makhatana thiannaba thorang paikhapiyu haina MP ningthoksana jawba leisembana house ki khuthangda government of India gi pungning chingsingki makhatarappa pauda Saijang Khungi Ningthau Kaptuna Halamlei Kangpopi District ki Saikul area da leiba Saijang Khungi Chief Lakhong Thong Masakhangdaba singna nomaina Kaptuna Halamlei Thaudo ase haukiba thangja amadi nomaijing nomi ki lonaba ahing noyai matungda ayuki pung ama makhairom tabada thokibane khulai matik chana paiba miyoi khara laklaga Lakhong Thangbo mayumda nomaina Kaptuna Halambane Lakhong Thangbo halambagi matangda imung manugi miyoi singna Police da complaint tawrakpa leitre Police da gi phangba pawgi matung inna makhoi masal gi Nungainadaba na maram oiraga Lakhong Thangbo nomaina Kaptuna halamba oiramba yai haire makha tarakpa pawda total shutdown tokle hairaga toktre Senapati da su Jeribam da su gari mayam palle Hakchang Loudri Kangpopi district da tha sigi Nepal da thokiba misimina amade maihau langpok yawba thawdoki manungda kuki jo council na kaukiba kuki singna Taba mafamsingi matang kaktaba total shutdown chathaduna lambida gari sing chappa thinglavasu shutdown gi matangda chamamnaba leirure ngasi numidang kukijo council na total shutdown gi khongjang handoklei adum oinama maitei sing kukijo singna taba mafamsing phawduna chappa yaro hana phongdokhi adubo cherol adu social media da viral oiduna sandorakhiba matung ngahak leiraga shutdown handokpagi wafam adu chanaroi hana kukijo council gi cherol amana amo phongdorakhi